ai hangkin tawni nang soidre haina lorage ko ai ngak lerga maroldo soidana hairage phare dudi ko namu pa phonarse ai shu thamage ko phone hek thamkibaga mapa janana mama so makutta phone ama paiduna changai se nang bahela u haine phasana ingthina wari sano ko kanano maming hayu yade sawba mali ingthi jana haino ko sidi thamkra sidi aima tatlamene amuk tawrpa yai aduga wari sano asiga lari seima akhoi class pun bakhaine morida chasena hainari aisu yawruge hai napaga phasana haino nang chatkhra matungdane ngarang tawbado ai taning do mande hoi haigi ba imana su haibada khra yawbiro oba ko se amuk tawri eto pairo se hello ras khol kalapna aine number se kana dai loino nang na phone lot na bahot narasu aina khangni ni telecom department ta aigi su miyo khaklei ko kem kanar bema kanano komodana hangido kaigi kumdrino chahi matang duga kitang lemna se aina number amta khanghalak taba haibase nasagi kari soiba legi khalu mingonda sapson bage hina bithado aduna fa boy gani na khali ai kanam ta da sapson kibelei ti ko kari haininge phone da rise sana asukui base nang na haibata yaraga lakpa aigi punsin aduga nang na ingonda asukyam chawna minam lise aina kyam lan ki baino adugi matam henry nupa du na ingonda kyam heladana nang na siguma phiripse lawrino nangi thamoi ai yam ngai ai wahi amada nang na iral siram bangamba adu kyam ngam mido kamai doino ima ki phone ni pikragi sana wa amadi na kaising na kisi haina da wa amta leitre na hana loikre na sana khangdro kanano mi nangbo kakre mathau leitaba mini mathau piyo haina koiha hasariba mana tawrise amuk tawri ai baige se yare ai dum baige sana phone kai gino kitang gyan dana se nangi wakhaldo adu yoruba ko hoi aduna yaradi get birano ai ge punsi sida ai nangna wakhal khanthar pa matamdo ngai kini ko sana loiraba nang nataba kanam tadasu ai nungsiba ngam chanbi duna amuk khani yet pigano aina lan ki bayar sunga biram ai thamage phare nangna du yordi thamjaro ima ai ga khangnar banu bani sorry ni na gyan da da khai ma da pangjai da chai sa pang do da to ai haina dreba ihe adu mi na du tawri do kari gino hangbadi ya dro maram mama di leram gani dana as yare se mai wa to oseba baba dang ta haina ro seba masi di ba nupi na ngamdana pau phawna daba haibadu oire nipasu masadu tofam khangda tainafam su leita awaba haidu oire rasina thoiba nang budari bo mama ga yage ai ka da leye icha nungsi la auri ne phom dudi makhoi mama na bi na lobire e ye then badudi nanga khara chatmina ruko kaino mayum gi mi gam da leitro masibu ngauru brani mi daranga kari khan kini adum na ngang ba huna bro kaidore haige niniga ka ka yorutro magi tanja chadana masangam dabido amuk hawra male thangnabada leiba halamana lakpada masu yorakpani nang kaka dine karbargi ko hati da chatpado adu chatki haine yum dei thokning dra kansida makhada kumoko angang matom ta leihori nong nini leiradi last date oikrani haine hoi ai samai jum thoragi ihe ai di kaw nang thokpada gas book su tawsilam aduga ne wangkhairi yawali sing tara taba marup tu su ang toholam ai paisa thamamage ko ai gam loisilare sina yarni paisa dum piro makha kumlakpada nupi dudi mapabunga wari sana duna leirame mataudu da kadai dano khangdaba yamna nungsiba mapa ama yawri bani nandona adagi chathuk chasin pharak tarani hairasune ekhoi sida leisi icha sidi karimta khanganuda baba hostel phangadi adum leiba yani da shida nungai leidoni ne ras marak thatlaga class mana ba mase leimina bana phani da baba tathok tashin haibam chu leibani dehening da bai wadi na taba chap mana ba leiraga ngau doi sharu sida inthina pabana phaidana hoida icha sidi karina phagada gedo kupna khanara loir tancha du da rasi thorak duna thoiba se paisa ga gas bukani nandona gari achaubudo dum puro aidi macha da oina chalage ko
Nangna pishin ni haiba form dudi loin puraba natro. Puri iyambo. Kanaga lai ni ba? Thangnabada laiba gari chenbaga ka amagida tongaga lai. Yumse imana kakaduda taklaga lakpani. Babungi ming hanglaga. Kaidida. Phari lao. Chalurasi. Matik ama gari du thaubaga ani du thau halami. Thaudorakpada makhoi gari ga sanana tongkiba car duga thainaba urami. Fat khami. Chikidu manida. Nungsi ngakna khaibuno yambo. Gari mamai se kaktaba yadre. Ashi matong ang dainagi. Lambi lali chumi thengi haibagi pangal thongna leite. Chumli boida ningi amadi sanagi matung inari. Ras WakhaLdana thong yang na thokrida. Makhoi mari suine. Aina ukiba ngangdusu yawi. Nungsi WakhaLdana kaino GP college haisidi yam lapajani ne. Hera indadi inagi. Makhoina kyam lapna thoba yengba taridana. Mana ai mirari se maram yam chawna lerami. Mana sanaba yaba nate. Kaibuno yamba. Kishunate da. Megi gari mamangda 1000 braso 1000 bangamde. Makhoiso speed yang banina. Amasu karino khanglage matagum pung masing kaya surage khangdana gari matung inarakle. Nungsina yamba. Ngaiko yorani. GP sida kaino. Akhoirom lambi manbada chatlaga leiboire. Mafam khuding check tawduna mori yosilakle. Nupadi aduga changde nupi matung inazaraklibani. Tongliba nupi su tumin lei hoini maini haide. Gari khangkrine. Makhoi se kana hangdoi jano. Nungsi WakhaLdana kasaidagi makhoi inarai boire. Aidi GP college sala iraina khaluraga. Makhoi mari du kumtharaga hotel thibadu urami masu matai oira gari du khamlaga makhoi manakta changsilami. Nungsina phone su pai banate aidi yumda pau bibasu ka mai bine. Mori da leyena. Aidi asuklamna college le haina khaluraga loina ona dainaramiba. Ras mai hoba makai saure call kalapna. Sana nangna chatliba le chache kaino. Ai yenge yaw nanga saide inarakuni. Lembi ngakna. Mafam sida. Thomas mafatta nangdi pau kayam pidi boire. Akhoi chatkanina. Aina kaya rakaikrage. Masinu pasi wari sanano na. Ai tasayna khangdi. Kanana pau tamaga lakpano haibado. Oi. Mafam sida khoi le kai sunati hanuba. Ko akhoi le kai sunati. Wa ngangbada chumna ngangnasi. Ai ngang. Taxi kasi tambiyo hairaba. Usitaba horise kanano. Nupi su toknari hai. Aduga kaigino matong kuini naisibo. Da. Kitangdi kaiba khangnasi. Aina ibani waloi narasena haikraba natro. Aduga karimta thoksadrise kaigino ba. Ras mangakan nomlaga. Oi. Nasatuna jaba yaroine. Adugyam haigatlido kaigino. Aigi se haigat poina uramale. Nangna sugyam hongise kaigino sana. Shumai tawdoramadi kaigi sanglaba matamsi aingonda oidaba nganglaga matam manghalamisi kaigino. Lembigi mamanabina hojik matamda kainakhraga somaina su ngangnari male. Adune haise. Oi, akhoi warida mi yoroktabana phani. Oi, ekoi nupi sobla dia favoroi. Nupa amoina isu dum thona fudurakani. Thomas na chahi matang sina nupi phangdri aduna ni tawrise. Sigumba nupi sidi lawdrasune punsi se topa nupi thiraga nungaina panjagine. Thiro dana nupi do. Ha. Saida inarakano. Mathana marulam sabane. As ngakle di dukan loilo nakrani. Hotel han thiorasi. Sigi bandine niyomam to bani ko. Thomas na yumda hayeng halakke na haidom basi yam pharida. Lakminaba makhoi maseldo hotel thiba chatkinaba matung onthokna chatpa hawi. Rasna sana nangai ko. Kaya mo gwatlige. Bo chap chabi madingang na se. Kaya haningai leirige. Mamanabaduna asigumba nga office noy wari sauro ko. Hotel do ithiramagi. Akhoi nupiga tawraga. Masidi yar room aphongbam lahodaba. Hoi yai. As chatki sen dose. Nangna nupa to pakoibe yana bro. Engonda vote lepke mi mayam pau phawna doini aduada oidaba mayam am hairido. Kai oidaba hairage.
Thomas haifet illaga, "Hoi, ai nupi manakti amdi naksilakano. Arimbadane." Ras nupadugi collar du tapai. "Nang ingonda yamu shitabadorokano. Nayum yawdana swaida punsi loishinge habra. Ha, mathakta hainam laina moina dinbaduraba pamise. Kaino thado. Aina hojik mi myam tana bakoi lawlauraga nangbo pholura." Ras thadoklaga sauna, "He nupi, nang tumi leyo. Aina ahalni haina limna thabibani. Da, matungda makhana yelake khangano. Ngasi unarisina aroibo oirase. Nangna sumain tawrumdo oiramadi horokpada hairamba kai gaige." Thomas na hairakpani. Ai sum I karak tawre. Maswai khara handoga leramge. Soidana ihing na hing tanaba tare. Nang wari am kuitharnu ko. Hoi. Nupa sina aingonde kai henge. Lembi usitana wakhal janaba sathina hele hairiba. Oh, yumda oidaba haijilaga lapna lapusiro. Wakhal janarise. Nangdi koibe yam pamli oire. Hoi pami. Hojikti khangaba natro. Nangna koiba pamise. Nupa punbadai natro. Ha, yam chatningro. India wangmada pubigene. Passport tusu ai sillaga sangi. Dagi nupi oidawdugi hana sabiro hairiba. Aigidi maga matoikre. Handak mapokidi magi do moirani. Ras khanghaude nupa oirashu mitlo pirang haurakpa. Sana, kaino nangna ngangi bubase. Aduni, muna khalo. Achumbani. Aiga maga se amata oirabani. Kaina basu yar. Da, nang saung. Akhoi nigi laibakta tamlamdabani na khalase. Sana, hojik su thengdri kaino matam yam leiri. Daga chanaba soidan lakini. Kaigi nungaitaba khalino. Kaishu khalunu da. Loina phaba mai oijasani. Nangi wakhal na du yokraba ko. Pai. Kaide sana. Nangsu nangi firip to lepcho. Aisu aigi firip si lepki. Ai chatlagi. Wari se loiri hain lawragi. Sana. Awabam te yaudana nungaina leiboyo ko. Hoi, thank you. Nupa nupidu mabu hana yenglamda adumak chatkre. Lakminaba anidusu hotel fangle haibagi ingita harauramli. Tumin leptana leibaduda nungsi magi manakta jangsilai. Aduga, "Yambong, Ras pakhatna. Nang bangi matam yaure hai. Hojikta police amana so hairame. Kamain tawne? Yumda paw madi pikise." Ban. Ngasai check post hingdu so haira idudi. Yambong tabi haudraba. Kamain tawne? Anbasu yaroi. Hotel ama hana yingbana jumani. Yumdana kai haiba. Ai yam pakhatle. Aina fana basilagi. Nang kimda khangano. Anakpa hotel amada changaktuna ahangba ka hanglame. Tamo single room amakhakdagi hena leitre. Sabibe yade. Ngasi thungba mayamsu khudakta book toksilakpani. Kamai tawni side. Tamo na pamadi adum book tawbiro. Haying antana ba nahangbaga adum chatpiro. Hojikti chatok chasinda farak khara tarni. Ekoisu thonglo lagin tawbani. Pharine. Room do ekoi da piro. Phani tamo. Aigi gari achabu yauraisidi kamai tawba. Yani asi khampham ekoi loin chinjagi. Yaragadi sodu somda sileirise. Nakoi kana kana no tamoi gari se thojilaknaba angta taw. Aadhar card na yaradra. Mi amagi sinabudi adum yabani. Ado nupi sigisu yawardi ngaiko ko ayangi. Nungshi nang aadhar card purak. Nungsi changsilaklaga purakti phom khaktana yarakpa. Atei thodokpa amta yaraktre. Yarni tam. Ngasigidi maide macha moina mating pangbani na khalagi. Matungdadi pubirakpa kawgan. Hoi. Tamo ka se somda. Nungsi wakhaldana arimbai form pikhat balami. Aiso college masak yam uningman ba haidoni. Pharini se. College su uda hotel da leiba tabani ba. Nakoi she chana badi arrange to waya doina dro. Sinjargi. Nangbu gai janingi no nungsi. Yada yai. Non veteran chambirogo. Hoi dam. Nupado thoki baga ras matha sana phamungduda kit phamthai. Phone lo thoktuna mayumda call torami. Hi, thengini na khoibo. Halakta watlibo. Natraga icha nungsido college da form pisilura matungda mayumda oina thinbirabro. Mama, maru paisa di piramlabro nangbo. Pide.
Ihe phone amuk tawrak tari ne nang na halakdringai adu hana piramnaba tawruko hayeng piba yadro marup ngasi ni ne thoiba ihe nang gas book tawrabo adusu tawdri kona tawragi karino ne hai ki bo amta tawdi wani nang bu kadai lege ibe manungsi hoidara gari makhol su ta de ne kada lei bani thoiba khaino nang na haidubo ras thawai wana mama akhoi ni more da leire ngasi di ban lesin kre halak payar haying an tawina lagi thoiba khari no mi nang nang hangi dubo ibe mam ta pahelo se nang bayoi mama nati nakhoi ni more da lei haisibu kamai to bono asing baro mama yambong na sum thawadu da aishu lambi khangda baga college sa chatli boy ningaga mangli da na tawrisi de mahi tamgada basu yam watli mana so gyamna wakhal khan thadre do kai gino kai haina mama na mado amta pai hello yambong pairak na bahai kadai ai baige mama thoiba tanja sida phone off ta krene pajare ai daw sidi yambo halasi ayam pakhatleba ai ne na ningini da yada baini nang sileram ai makada charger ga chana bagam ta homki hoi nang nungai ta bagim ta khanu ko chak pura su na dum cha thom ai ga raman ai mama do paung ta phongna na badaugi nupa samatha aroi bi dani sari basi kari tawgada bano khangda bagi nupi ne hena wajarami somdana mama ibema lefam khangdre rasina hosik pu mori ta na chatlaga phadok na batari bo ai di bako ai gi ja se on thok na gyan ta de da ma na nan khai nupi thiu ya dre sidi ibe manung si lumli boy ramene ai gi de masa ya na radi thoilo na kai da bra khali ne mama hoi chahi budi ichana kara han ba haido oire makhoi pang su ne tanja cha da na ra ga sagat kin ai na wari ba se binu na kari hai kini macha do ai khoina namda na phaba ta kini pam ba gi di ai su pamini mari tat na ba hai nganta na chatlaga na khoina imo loru jo ai na mau haido pa chatluge era mahidi sida leiraga tamjasanu gaino antenna wangkre ahal anina machanu pasa tanjadu da phone tawsilai thoibani ne pairudana hello thoiba mama nungshi se sida iga leiren tarade makhoi yumna lana loba tar ado wari do ayum da laga fazana lirage ngasi gi di akhoi da lehalagi na khar tambiu imagi thoiba kaisu khan imana phadaba loina silani aisu matha saboi kai boy sanagi madung inaruri ni yam sanani phare noi su pathar hayinga na loba lagi laktrasu yarni akhoi dum haiga lagi mama yumda thinjin miramasu adum thilamagi hai madu yade yumda purak toini aina pigadaba pot chaisu le phare dude mama haying yumda in puragi aduna pharadra amuk lak thok laksin nando na nakandagi hai adum lagge na ayo chanawi khangdaba dogunu ne nakhoi pawni yadre loba lagi phare duna mama hoi laade aishu wakhal khar yangani nganna lakna batawiyu ko hoi nganta na lakke jasidi hauna lonchet khangba mapane macha aribaduna mama purakle haibagi nungaiba pauda madi nupi haidokpa laklamle mama di mai hoba makai sauramle khangna chanaba oibagi mating thokpa yade da khagle binona mapasu yumda leiba nati aduna bu tamo hoisu lei haibagi nachal na ichado kaisu khandaba makai thazakiban aduga angang masel yanaduna chile na hairisibu chumi sauri badu saufam thokpani ekhoi shu khangje adubu chatnabi haiba ma leiridana nakhoi ekhoi hana khangnadaba su nate adugi su mathakta nakhoi na shima tawse haibadu ai adum yaradawni atopa ahal amana saubudi saufam thokpani angang ani gi chahi de khara khaji khetnaba haiduk thoedo aina ngarang call tawjabasu tamo hoina pairaktre dudi thawina oire icha do pangjai haibagi hekta phabai wani ne mama aigi phone pairagumse haibagi natro ngakbigani adudi amlana lawdo tasing na pairaktuna wari haidawdo khaidokna boina thokladrana khanbagini ne ai mapasu kawgani adugane leikai miyam tadringai ichagi machin hangbala kani
Mama hoisu mori yobu yoksilamani. Ohoi, horen adum lakbiyo. Soidana lakbiyo. Leikaigi ahal nupi amana. Mapa laagane. Siga maiga muktanarasi. Imong masel ani hana khangnade haibasu nate. Andugishu mathakta masana yanaduna chile haibasu hairibani na bino. Aigi jado nupa na hagi wakhaliba misak nate. Ai khangi. Ai soidana ichabu na balakani. Pau taraba mapaso mayam tilingaiduda maku oidabududa phone taraklame. Nando harauna aishu call tawjarake tawrambani. Biren sauna hairaklame. Ngarang mamana ija halaktena thawai wana tawraklidudi sigi pau sigi oire. Angta saubigino. Karina phagadage haibado hekta khanase. Ekhoina lanba ngaktani. Icha imaudadi khaidokpinuko. Mama su masa ngamde na leirib. Adugishu mathakta chahi longa janabasu nate. Mama na ngarangna halaktre na pau tamabani. Lambida leibana amuk hanbasu yada. Laksinbada tabagi tawbani. Nachani ba tamama. Ai kanano haiba masak khanganba taridana. Adumna songta saugatpino. Ohoi, sauphamdi thoi. Thoksa thokpani. Adubu khangna janaba ama oina aina ngakpinaba hai. Ai yobaga ichaningogi manakta lakani. Nam hadana tawramlaba. Khangna janaba oirasu aibu phate haigano. Thomkhrini. Aina haijabaduni mapasu soidana saurangani. Tamo, yaradi ichado phone amukta tawbiyu. Network kayadi nungaite hai. Hoi, try budi tawgi yani. Somdana manem ibe makke thaduna laklibanina call tawrakpasu paini khangdre. Magi matawne machana wari sananingbane. Tanja ama chadaba haido oire. Ras matha sana bimolga wari tawri. Khangdeda morida leika khaikibane. Lawba lakke haibaduda aishu laubuna haibane. Adubu sigi phibam se oiramnidi ai khalludeba. Bimolna nangido faragam taiko. Nupi jeladi masana manem oidobiduna lawba lakpam thokpanine madho. Itaw, nangsu gyan tamande. Asaide wari liraga sita kanay mawano haibe phibam datari. Uthokpa yagadaba wa khara ngangna sida nangbo. Nattemi. Aina sanagi matungda inarapani. Masida kari kaiba lekiba. Hoi, nupi machasu yauri. Yaude haiba nate. Banduna maram oiraga aina yum phawba halaktawdo pharak takiba natraba. Itaw, phana oidunasu nupaga nupiga england chatnadi mi nangbo. Nupa nangi ngaktasu khanganomi. Mi nupi dugisu khallumi. Aigi nupi shungna nate. Ma aigi nupi shungna nate. Walo resida.